Saram Tangkhul village ki Esagi Lamda Potchei Thabada Athingba Pirakpa Laibak Thibani haina Khunja singna fongdorakli. Thobal district ki manung chonna lairiba Saram Tangkhul village ki lam asibu langmai thet ki lamni hairakpa amadi Esagi Lamda Potchei Thazabada Athingba Pirakpa asi yamna Laibak Thibani haina Saram Tangkhul Development Authority ki secretary Chithung Kisanna fongdorakli. Saram Tangkhul village ki ningthaugi yumda pangthokpa paumi singa unaba amada Chithung Kisanna Makhatana Hai Langmaithet ki nongpok ningthau panthoibi lai thogalupna Saram Chingi Loksaubu Langmaithet Loksau haina local media singda fongdorakpa amadi Lenga ki agriculture loisangi makhada Esagi iramda oil palm thanaba thaurang tawzaba asida Langmaithet ki lamni changba yaroi haina fongdorakpa asi yaningde mari lainaba singna thigatpiu haiki Mahakna makhatana hai Saramgi khunasi pata map leizaba amadi laingakta hill tax thiduna settlement na ayaba piduna matam kayagi mamangdagi khundaduna leirakpani Manipur laingakna 1946 ta gazette notice thokpada Saram Tangkhul village asisu yauduna Manipur laingakna khunnama leire haibagi ayaba pibiduna leirabani hairaduna Manipur asida tangdu laitadaba fibam amada leiringai asida Problem ama amuk thokan bahai basi Saramgi prajana pamde haiki. Agriculture loisangna oil palm thana bagidamak notice thoklakpa amadi laumi singna masigi kanaba asi laubiyu hairakpadagi aikoigi lam asidasu kanaba adu launaba hotnazabani. Esagi lam asida isana pot ama thaba matamda langmaithet khungi miyoi kharana thaba yaroi lam koiba yaroi amadi changba yaroi haina Athingba Pirakpa asidi yamna nungaite. Maramaduna thawong asidi Saramgi Khunja singbu khunda laibiranu thabak suba yaroi nakhoi chat khro haina tanbaga chap manai haiki ngasigi paumi singa unaba aduda Saram Tangkhul village ki committee gi member sing amadi Khunja sing su sarukya ki koigi khunjing chigi aikoina hainingba mana ngarang June gi date 30 asida Langmaithet Lai Committee Numbok Ningthaugi Lai Committee na Lai Committee gi Secretary Egi di Iyamba Dipen na ngarang news update amada mana sumaina media singda degi khabar da mana sumaina haire madudi kramai harakwa kanda aikoi Saram Ching asi Langmaithet Lokchau haina moina ngang sumaina hapame adu masi yamna Laibak thiba thabakni masi aikoigi maraksida yamna masi nungaitaba thabak amani duna akoi Saramgi leiriba aikoigi committee sing mayam akoi tanaraga media kauraga akoi masi achum aranje amtang mayam da khanghandraga de chayitna amma leirani haina akoi masi sengdok jabani masi akoi Saramgi Khunji thaina mamangai dagina koi Saramgi ki hom haina maming chalini aduga aikoi Saramji kuiraba Saramni aduda akoi Saramgi chingida akoigi pata adagi akoigi map akoigi receipt akoigi hill tax tibagi receipt ka loi leirini akoi thaina dagina masi akoi government Manipur government da tax kadana masigi akoigi Manipur gi settlement office na akoigi aya proof pirakna si akoigi gazette ta phongba akoi Saramgi 19 akoigi hana phongji 1946 47 sida akoigi gazette ta phongda yawkramne akoi Saramgi se asi akoi masigi bo khun aribagi masi Manipur government na akoigi khun sibu recognize tawidna si khun ama leire haibagi akoigi aya pibire adugi mathakta aikoi khunsigi aikoigi pata leijare aduga aikoi hill gi tax thibgi receipt su leijare anna masi aikoi khunjida aikoi Langmaithet na moigi khunne na claim tawrapsi masi aikoi Saram khunjina leiriba praja mayamda aikoina khanghaningmadi aikoi association sing aduga aikoigi organizing tawriba mayam sing masi aikoi aduga aikoigi department gi leiriba mi sing na ju masi athubada aikoi mieng changhanningi masi gumba injik koi Manipur sida
तंदु लेतादना अखोई लेरी मरक्सिदा असिगुम्बा अमा प्रॉब्लम मा थोहनबसे अखोई पामदे दुना मसी अचुम अरानजे मयामना यिंगबिरेरगा मसी अखोई सराम खुंजी अपिप खुन्नी अदुना अखोई मी अमानी खक्त लेजब खुन्नी दो अखोई चमना तुम हिंजरगा अखोई लंगमैथेत सराम जे अखोई तुम अखोई कोइरगा चामिनाबनी अदुदा अखोई हुंजिकी एग्री डिपार्टमेंट की हुंजी ओल पम ऐना अखोई थानिंगे की तमकता अखोई एग्री की डायरेक्टर ना अखोई खबर दा नुती की नोटिस थोरक तुना अखोई खबर दा थिंगनारमगनी मसी फार्मर सिंगना मसी की कानाबसे लौबियो मसी की ओल पम से थारगा फार्मर सिंगना कानाब लौबियो हैना नुती की डायरेक्टर ना दुम खबर दा नोटिस हाबिनी अदुदा अखोई की लमसिदा अखोइना पोट अमा थाबा अदो अखोइना कोइजरगा लंगमैथुना कोइबा यारोय नुई मसीदा चंगबा यारोय हैना अखोइदा अथिंबा पिरकपसे